से अखोई हिंगोलनेबा असिगगी लपु थरोसे आई होरेन हेउ हाइना हारिनि मांगोंदा अखोई पुबगी अनि न्यावासि अनि खंगदेबा अनि नेना हाइरियेबा ngaraangdine ngasi aina ubadida ngatang uwe mina hairapone ba akhoi laphu thoroda hektu hainane ibu ama khaktang uine ani aina hairakodoba ama hekhaba khangde ngatang ui sigala ani do si akhoi ghat kumbhamni ado mayam ai ui sangom loba chatline. Hello mayam, good morning mayam. Ngasi ayu bon terapugi surok-tagi oina morning haure. Ado mayam ai hujikne cha nung thakna loiragane thokleine. Ado aise laphu tharo su mayam yenghan gaina adum laphu tharo gi vlog su kitang hapake ka mateka ina tholakpada ina dum urakpada. Ado laphu tharo se pan lei khangde aba. Ado ko ina momna haira ko laphu tharo hektu aina hairakpa adugi aina su mayam da uhan gaina su video mateka lobane. Ado mayam ai huji paisa pura la ina sangom loru gaina sidaita sangom jol laba ko adoi leiru gaina tholakpane. Mayam ai oni laoi thongandane anubalado tholakani na hairu adugi maksu ngairi thobu tholaktarene sakoi thonganda lei aina haire ai noi thonganda lei ena do mama da ma ba hai mi am da koi thonganda lei ai chatlage kaina hairami bumi alanguna kane ado mayam aina sangom lodoi jumje sai sai sigane ai amu pau changjadri aba tena onila ko thuiba onila ga chausen ado hojik surok da phammine kari ri tawni surok da phamna lay mapina lore aba saungda lore ne apema achara sangom thu sina ko sina mapema Dana puli do punyuni te bobo ki hello je pairo ada sangom sumi je jeng ke mayam aine angang je kainom tawge ba yengo agolu makuta piyo mayada bobo mayada makuto makut piyo ayo kujo ya no yo naura hao mayam nahangi lambi phattabado mangnane asi semjallame chatpa ngamde aba nandhai abane la kombut bulawado ana semjan birame mayam sangom puraga la sangom liter ani ni ngaka sangom nga ne pharaga khoi pukhidane thada doiba se nana thokjenge se nga phara thada ge ndoi bu ka leibo leite pukhida thada bagine khoi bu sipata ngairina aduna tawbata ngaibni nga leite ba thengaba mayam sigi theibong je kuchao ma challaba chandoira si theibong je kuchao ma ina mana hapaine ba ade ina nga sai por pa sangom de asi akhoi gi theibong ne si pura si singkhangna yarani ada usoi ri chaba jaga do mande laphu tharo sisu pugidoine khoigine hainau paleba ado hainau do hektoine asi hainau se heaga ne mulhan be mathau ta hektrari pambi de gi sungmun mun de asi hainau se hektoga mundoiba munbra hajing phare manam khunung sema ai jom tang hek sabna ado mayam sigane akoi gi sagai da akoi ichanupi ai tare koi ichanupi amma mamang da luhong khara ba ko kuidri luhong da kuidri adui matam do ai luhong ba jawba ngam haudre ba aduna mayam ngasi ne lai ba ko ngasi handoi ne mapana
ꯑꯩꯅ ꯍꯌꯦꯡ ꯍꯟꯁꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥ ꯌꯥꯗꯦꯕ ꯉꯁꯤ ꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗꯁꯨ ꯆꯠꯀꯗꯕ ꯂꯩꯕꯅꯤꯅꯅꯦ ꯃꯥꯅ ꯃꯟꯗꯤꯔ ꯆꯠꯄꯒꯤꯁꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯑꯣꯅꯤꯂꯥ ꯍꯣꯏꯗꯒ ꯀꯣꯏꯔꯨꯔꯤꯅꯦꯕ ꯁꯪꯒꯣꯝ ꯂꯧꯕ ꯈꯣꯠꯄꯒꯤꯅꯦ ꯍꯥꯏꯅ ꯑꯗꯩ ꯁꯪꯒꯣꯝꯁꯨ ꯍꯥꯏꯅꯔꯝꯃꯤꯕ ꯍꯌꯦꯡꯁꯨ ꯂꯧꯒꯅꯤ ꯀꯥꯏꯅ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯥꯅ ꯌꯥꯗꯗꯅ ꯑꯩ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯄꯨꯡ 12ꯗ ꯒꯥꯔꯤ ꯍꯥꯏꯅꯈꯤ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯩꯁꯤꯒ ꯏꯆꯥꯅꯨꯄꯤꯗꯣ ꯉꯁꯤ ꯂꯥꯛꯏꯑꯕ ꯂꯥꯛꯏꯕ ꯂꯨꯍꯣꯡꯕꯒꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡꯁꯦ ꯑꯗꯨꯝ ꯂꯩꯕ ꯆꯠꯅꯩꯌꯦꯕ ꯊꯥ ꯑꯃꯨꯛꯀ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯆꯠꯅꯩꯌꯦꯕ ꯑꯗꯨꯒꯤ ꯑꯗꯩ ꯂꯨꯍꯣꯡꯕꯁꯨ ꯂꯥꯛꯄ ꯉꯝꯃꯝꯗ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗ ꯑꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯄꯤꯔꯝꯒꯦ ꯉꯥ ꯆꯥꯛ ꯆꯥꯎ ꯍꯥꯏꯅ ꯉꯥ ꯑꯍꯥꯎꯕ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯉꯥ ꯑꯃ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯎ ꯍꯥꯏꯅ ꯁꯤ ꯄꯤꯔꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯠꯂꯒꯗꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯄꯛꯑꯣꯏꯀꯣ ꯍꯧꯖꯤꯛ ꯆꯠꯂꯨꯈꯤꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯇꯣꯔꯕꯅꯦ ꯐꯅꯦꯛꯁꯦ ꯁꯦꯠꯂꯒ ꯑꯩ ꯅꯍꯥꯟ ꯂꯥꯛꯄ ꯁꯦꯠꯂꯛꯄ ꯁꯦꯂꯣꯔꯗꯣ ꯑꯗꯨ ꯁꯦꯠꯄ ꯉꯝꯃꯔꯣꯏ ꯁꯥꯕꯅ ꯀꯣꯇꯣꯟ ꯅꯠꯇꯕꯅꯤꯅ ꯈꯨꯠꯁꯥ ꯑꯃ ꯑꯗꯨꯅ ꯑꯩ ꯑꯗꯨꯗꯤ ꯁꯦꯠꯄ ꯉꯝꯃꯔꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯇꯣꯔꯕꯅꯦ ꯀꯅꯥꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯆꯦꯒꯤ ꯑꯃ ꯃꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤꯔꯣ ꯁꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯏ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯅꯦ ꯑꯩ ꯆꯠꯄ ꯐꯪꯍꯧꯗꯔꯦ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥ ꯂꯥꯛꯄꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯄꯨꯔꯛꯏꯑꯕ ꯄꯨꯈꯝꯁꯨ ꯄꯨꯔꯛꯏ ꯑꯩꯅ ꯄꯨꯈꯝꯁꯨ ꯄꯤꯕꯤꯔꯛꯏ ꯑꯩꯉꯣꯟꯗ ꯁꯤꯒ ꯂꯩꯔ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯄꯨꯔꯛꯏꯑꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯂꯨꯍꯣꯡꯕ ꯆꯠꯄ ꯐꯪꯍꯧꯗꯕ ꯂꯨꯍꯣꯡꯕ ꯚꯤꯗꯤꯑꯣ ꯎꯔꯒ ꯑꯩ ꯀꯞꯄꯤꯅꯦ ꯑꯁꯦꯡꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯏꯝꯐꯥꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯤ ꯑꯗꯣ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯕꯅꯦ ꯀꯅꯥꯃꯁꯨ ꯊꯦꯡꯅꯕ ꯉꯝꯍꯧꯗꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯨꯈꯝꯁꯦ ꯑꯩ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯊꯣꯛꯎꯔꯦ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯅꯅꯦ ꯑꯩꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯗꯣ ꯐꯤꯔꯣꯟꯗꯒꯤ ꯀꯔꯤꯗꯒꯤ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯌꯦꯡꯉꯨꯕꯗꯅꯦ ꯑꯁꯤꯒꯤ ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝ ꯌꯥꯎꯔꯝꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯨꯈꯝꯁꯦ ꯍꯟꯗꯛ ꯏꯇꯩꯍꯟꯅꯅꯦ ꯕꯤꯟꯗꯥꯕꯣꯟꯗ ꯆꯠꯂꯤꯗꯅ ꯕꯥꯖꯤꯒꯤ ꯑꯁꯇꯤ ꯊꯥꯗꯕꯒꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯨꯈꯝꯁꯦ ꯄꯣꯔꯛꯄꯅꯤ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯃꯁꯨ ꯍꯥꯏꯅ ꯑꯍꯥꯟꯕꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯄꯣꯔꯛꯄꯅꯦꯕ ꯂꯥꯏ ꯈꯨꯔꯝ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯂꯥꯏꯗ ꯍꯥꯟꯅ ꯍꯩꯔꯨꯛ ꯈꯔ ꯀꯠꯀꯦ ꯍꯥꯏꯅ ꯈꯜꯂ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯩꯔꯨꯛ ꯑꯝꯇ ꯀꯠꯂꯔꯣꯏꯕ ꯑꯁꯤꯒꯤ ꯄꯨꯈꯝꯁꯦ ꯁꯨꯡꯁꯤ ꯁꯤꯖꯤꯟꯅꯔꯔꯣꯏ ꯑꯍꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯉꯣꯜ ꯍꯧꯔꯛꯄꯅꯤꯅ ꯑꯗꯨ ꯏꯇꯩꯍꯟꯅ ꯄꯤꯔꯛꯄ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯊꯝꯃꯅꯤ ꯂꯦꯡꯗꯕꯤꯗ ꯀꯩꯁꯨꯝꯇ ꯁꯣꯛꯇꯕꯤꯗꯅꯦ ꯑꯗꯨꯝ ꯊꯝꯃꯅꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯈꯜꯂꯒꯕꯨꯗꯤ ꯍꯩꯔꯨꯛꯈꯔ ꯀꯠꯂꯒ ꯑꯍꯥꯟꯕꯒꯤ ꯖꯇ꯭ꯔꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯄꯣꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯂꯦꯡꯉꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯉꯔꯥꯡꯅ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯖꯔꯝꯃꯁꯨ ꯐꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔ ꯁꯤꯖꯤꯟꯅꯔꯔꯣꯏꯗꯕꯅꯤꯅ ꯑꯩ ꯁꯤꯒꯁꯨ ꯊꯝꯃꯔꯣꯏꯕ ꯃꯊꯪ ꯌꯨꯝ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯅꯤ ꯍꯥꯏꯗꯤ ꯁꯤꯒ ꯊꯝꯃꯗꯤ ꯊꯝꯐꯝ ꯈꯣꯠꯐꯝꯁꯨ ꯃꯑꯣꯡ ꯆꯥꯗꯦꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯥꯗꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯨꯔꯒꯗꯤ ꯑꯉꯥꯡ ꯃꯃꯤꯠꯐꯥꯎ ꯀꯥꯛꯇ꯭ꯔꯤꯑꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯆꯥ ꯅꯤꯉꯣꯜ ꯅꯨꯄꯤ ꯌꯥꯎꯕꯅꯤꯅꯅꯦ ꯑꯩ ꯖꯍꯥ ꯇꯍꯥ ꯄꯣꯠ ꯆꯩ ꯐꯤꯔꯣꯟꯗꯩ ꯀꯔꯤꯗꯒꯤ ꯑꯗꯨꯝ ꯂꯩꯕꯁꯤꯡꯗꯣ ꯐꯤ ꯃꯇꯦꯛꯇꯩ ꯀꯔꯤꯗꯒꯤ ꯑꯩ ꯑꯗꯨꯝ ꯊꯧꯔꯥꯡ ꯇꯧꯁꯜꯂꯦꯕ ꯈꯔ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯑꯩꯅꯗꯤ ꯐꯤꯔꯣꯟꯗꯣ ꯁꯥꯕ ꯍꯩꯇꯕꯅꯤ나 ꯑꯗꯨꯅ ꯑꯗꯨ ꯃꯔꯛꯇꯨꯒ ꯑꯗꯨꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯊꯝꯗꯣꯏꯅꯦ ꯍꯌꯦꯡ ꯃꯊꯪ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯄꯨꯔꯒ ꯆꯠꯂꯅꯤ